Hello everyone, ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯃꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯚ ꯑꯦꯟ ꯁꯄꯣꯔꯠ ꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯑꯃꯈꯛ ꯂꯥꯛꯆꯔꯦ ꯄꯩꯁꯥꯗꯒꯤꯁꯨ ꯌꯥꯝꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯏꯁꯥ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯁꯤꯁꯨ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗ ꯕꯣꯔꯥꯕꯨꯗꯤ ꯇ꯭ꯔꯤꯠ ꯇꯧꯕ ꯐꯖꯅ ꯀꯣꯟꯅꯅꯤ ꯁꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯒꯤ ꯒꯦꯠꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯣꯟꯁꯜꯂꯛꯑꯒꯅ ꯕꯨꯙꯆꯟꯗ꯭ꯔ ꯀꯣꯂꯦꯖꯀꯤ ꯒꯦꯠꯁꯤꯁꯨ ꯂꯩꯔꯦ ꯁꯤꯗ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ ꯁꯤꯗ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯍꯧꯔꯤꯁꯦ ꯁꯤꯗ ꯊꯝꯃꯝꯒꯦ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯅꯥꯄꯤ ꯈꯔꯁꯨ ꯈꯨꯝꯖꯤꯜꯂꯝꯒꯦ ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯌꯥꯝ ꯂꯥꯛꯏ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯣꯜꯁꯦ ꯂꯩꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯣꯜꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯁꯤꯜꯂꯛꯑꯒ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯂꯩꯕꯅꯤ ꯁꯥꯏꯟꯕꯣꯔꯗꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯊꯝꯃꯝꯒꯦ